Masih tahu tu surah Ali Imran की ayat नंबर अमदगिनी أعوذ بالله من الشيطان الرجيم بسم الله الرحمن الرحيم ألف لام ميم الله لا إله إلا هو الحي القيوم نزل عليك الكتاب بالحق مصدقا لما بين يديه وأنزل التوراة والإنجيل ألف لام ميم الله ليتبني لاي أمت مانتنا ما دي أدم هندونة ليبني أهين بپمنا مقبو يوكبي بني थादरकपनी माना हदि अल्लाहना नंगोंदा लाइरिक्सी ओ मुहम्मद सल्लल्लाहु अलैहि वसल्लम अचुंबगा लोइनाना मसीगी मांगदा लाइरंबा लाइरिक्सिंग अदुबुसु सौगत्तुना थादबिरखिबनी माना तौरात अमसुंग इंजील दुसु तौरात मुसादा पीखिबा लाइरिक इंजील इसादा पीखिबा लाइरिक आ ममांगदा मियोइबगी लमजिंग ओइना हुजिकी लाइरिक तो ममांगदा मियोइबगी लमजिंग ओइना अदुगा थादबिरखपनी अल्लाहना फुरकान सिबुसु फुरकान हरसे कुरान सिनिको तसेंगनमक अल्लाहगी आयातसिंगदा थाजदबसिंगदु मखोइगिदि साथीबा दंदीनी अल्लाहदी पांगलबनी लमन खुंबनी मतिक लैबनी आयदा लाइसिंगसी थाजदबसिंगदु आयातसिंगदु थाजदबसिंगदु अदुगा अल्लाहगी अकनबा दंदी खजि खराक्ता नते अकनबा दंदी ओइदोरसे एदी याम साथीबा अल्लाह के आयातसिंगसी थाजदबसि आदो ओइदोरसे मईनी जन्म नत्रो मई नत्रो तसेंगनमक अल्लाहदगी लोटपा लैते करेगुंबा पोट अमत्ता पृथ्वीदा नत्रगा अत्यादा अमता रोटपा लैते अल्लाहदगी माननी नखोइबु सेंबिखिबदु गर्भसिंगी मनुंगदा माना पांबी मओंगदा लैतबनी लाइकना अमत्ता मानतना मादि पांगलबदुनी असिंगबदुनी सी आया सिंगसिन हंजिन मथंगे आया हायर कदौरसी हायरिबा अल्लाहना पिरइबा लाइरिक्सी पायरगा चलु हाइबदुनी कनागुमना चुमना चनिंगदी दुनिया सिदा अरबीदन इलाह है मुतेरदन लाई है इलाह है ला इलाह तलेते हम ओलेदंते इलाह हु मानतना इलाह दी एक्सेप्ट हया सिंगसिदा पाइनबतनी को हायरिसी हया लान थाइबा लाइरिक्सीदा सी पायरा चनबगी सी यादब गांगुदो अचौबदंदीने अतोपा याबा यादबगी हाइदे अल्लाहना सी यादब रसूल सी थाजदबा मी रसूलना पुरइबा पोसी सिगी कुरान सी नत्रो सिनरमसी असेंबा रसूल मैसेंजर निन हेमासी माना लाई लाइरिक निन पिरमिसी हाइबा थाजदबा मी सी यादबा मी दु अदुइदो अचौबदंदीने अतई के हाइदे माननी थादबिरखिबदु नंगोंदा लाइरिक्सी मसिगी आयात खरदी मोहकमातनी मोहकमात एदि अहकाम से हेत सेंगना खंबा ऑर्डर चममनदा मखोइदु लाइरिक्तुगी युमफमनी होजिके अहकाम ओरिबा लाइरिक सिगसिने मरुसी अते आर्दा खंबा खंगदबा चममनबा मयामदो अदुना मयामदो अदुना त अदुन होय नुदा तांदे होय खंदर सोती याएबा अदुगा असेंबदुदी अदुरे मरुदी अदुगा अतोप खरना मुतसाबिहातनी अमसोइबा याबा अमसोइबा ईमान मानबा अदुबु मखोइगी थमोइ सिंगदा फैरेंगनबा लैबा सिंगदुना मसिगी परमान ओइबा सिंगदुगी तुंग इनगनी यानदबा थोहन्नबा अमसुंग मदुगी अर्थ पुथोकनबा मखोइना पामजबा मोंगदा आदा खंदरसु यारे हाइदो हेता हाइदि थाजरे लो कइनो कदाइनो चुलो चरा तबदुली यागदो अदुदु अस मसी आर्थम लेरमन दा अर्थ खंगदने कोतान तानरेबा मीदु अदु कर्म मीनोदा हमोय खोइबा मीने जय गुण ने अकोइबा
दुजक हायरो जन्नत हायरो खोना उद्रीदना अल्लाह ना सिनी हाइबदु खत्ता मुतसाबियात ने सिनी हाइबदु आयात यावदु हाइ पाइरा लोगिदने दुजक तुदा सुमैना ओंखत कने ये पुनबसी सुमै तौदुर मे yana adura arthasi lawthokna dana mai magi ahya pas hana dawrimi man haiduna chumna ba jannattana sumaina tawne chak sina kari no bacha dawsi sisu pichani hairba sisu pichani hairba kari no ba adunatte sumaina ne jugi tengon ni aduni adani na mai mai arthasi me am allah na haidur loge dabdu aikoina adu dugi munna thidokpagi allah na kaisu thi aikoida adugi pide aikoida hukum torsidi na haram chaganu sendoi chaganu namasolu quran ganu vichar chummu wayel chummu adu singdon sudok dok daba aduga janna dujakta nai nakrim artha puthona ma khoina pamjaba monda adubu kanana su khangde madugi asengba artha allah natana allah tana khangba potune bana inakrisi khangdara khangro pot लौसिंग था ज्ञान दा खोंफम चेटप सिंगना हाय अखोयदि मसिदा थाजै पुनमक अखोयगे रब की मनाक्तगिनी अदुबु अदुबु कनासु खंथदे बुद्धि लैब सिंग नतना लौसिंग लैब बुद्धि लैब सिंग नतना कनाम खंथदे मखोयना हाय अखोयगे रब अखोयगी थमोई सिंगबु फैरेंगना हनबिगनु अखोयबु नंगना लमजिंग बिराबा मतुंगदा होजिक बुद्धि लैब सिंगदु मखोयना हायबा सुमे समा और मतुंग देखो अकल मोमो लाइसे लाखंदी जनो फैरेंग हनबिगनु दुआतो मिसे अदु मै हायबा तसिंग सिंग वहाबला ना अदु पीने यो सोय तनु तामिल लदुन का नंगी मदेगी रहमतन मिनुसी खुजाल रहमत पीबी यो नंगी मदेगी नंगी पीबी है मपूनी वहाब अभी पीबी है मपू नंग लमजिंग बिराबा मतुंगदा अदुगा पीनबियो अखोयदा नंगी ननाक्तगी मिनुंगसी तसेंगनमक नंगदी पीना हैबनी सुमाइना हुजिकी बुद्धि लैबा लौसिंग लैब कंगुदुना अल्लाह दा दुआ तवे अदुगा खनथय ना रि मुतशाबिहात की तुम इंदे अखोयगे रब सोयदनमक नंगना मियोयबाबु नोंगमदि पुलप पुलहनगनी मसिदा करिसु चिंगनाय लेते सिसु हाय थरिमी मखा तसेंगनमक अल्लाह दी थुगाइबा तौदे मागे वादा जनता सा अहौ थांगनी ना वादा तौरवा अजे देजता फतब थांगनी ना दंदी पीगनी है थुगाइदे वादा दो वसतो मा कजो थुगाइ तो मागे मसक थुगाइ मी नते बता तसेंगनमक थाजदब सिंदो कैदो नुंगदसु कान हल्लारोय मखोयदा मखोयगी मालचांगना अमसुंग मखोयगी मचा मसु सिंगना अल्लाह की मयोक्ता करी अमतसु थाजद भारसी होजी कि अल्लाह की आयात थाजद मा कलमा सुनदे मसातने मांगदो ए आदत कर कानो कलमा सुनबो सुनदा बैना तेहरसी अल्लाह ना हरे अहकाम सिंग दो थाजद तौदब तो काइन त कान रोय मागी अतोपा करी सिंग दोना मखोय दुदी सिंगनी मैदुगी मैगी सिंग ओइदोरसी मखोय दुनी मखोयगी मतौदी फिरौनगी मीसिंग अमसुंग मखोयगी ममांगदा लैरंबा सिंगी मतौगुंबनी मखोयना याखिदबनी अखोयगी अयासिंगबु अदुना फाखिबनी मखोयबु खुदम अमवारी हिस्ट्री अमपल्ली मेवाला अदुना फाखिबनी मखोयबु अल्लाहना मखोयगी मराल सिंगी दमक अदुगा अल्लाहदी साथीबनी लमन खुंबदा हुजुगी फिरौनगी कोमदो अदुगा मानदोर मी हुजिकसु सिगी आयासी और मतुंगदा थाजदब मीसिंग अमल तौदबसिंग आयासी खंगबा और आबा मोंद लैरे अदुगा लैदना चेले लैम लैदना अदुई सिंगदु हुजिकी फिरौनगी कोमदो अदुगा च मानन हायु थाजदब सिंगदा मखोयबु लाखथुगनी अदुगा पुलप खोमजिनगनी जहन्नमदा फटखिदरबनिदा मदुगी यताफमदो हानना लैखरबनी हुजे आयासी सिने अल्लाह कुरान दा हासिदि सिनिन हे ओयल विचार की मतंग दा सोतो एनबे मतंग दा अदरगी तलाक की मतंग दा सिनिने कुरान दा हासिदि हाइब कांदा ओए यारो एदु सिदल लैरी फतवा हदीस अदु अदा
ꯑꯩꯈꯣꯏꯅ ꯈꯪꯕ ꯅꯠꯇꯦ ꯑꯩꯅ ꯂꯩꯗꯅ ꯆꯦꯟꯗ꯭ꯔꯣ ꯑꯦꯍꯀꯥꯝꯗꯨꯗ ꯅꯥꯟꯊꯣꯛꯅꯕ ꯑꯗꯨꯒꯤ ꯁꯤꯡꯗꯨꯗ ꯍꯥꯏꯌꯣꯕ ꯁꯤ ꯑꯜꯂꯥꯍꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤ ꯑꯌꯥꯠꯁꯤ ꯊꯥꯖꯗ꯭ꯔꯗꯤ ꯅꯝꯗꯅ ꯐꯥꯔꯒ ꯂꯥꯛꯊꯨꯔꯒ ꯖꯍꯟꯅꯝꯗ ꯈꯣꯝꯖꯤꯟꯒꯅꯦꯅ ꯍꯥꯏꯕ ꯀꯥꯟꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯑꯅꯤ ꯑꯗꯨꯗꯩꯗꯤ ꯍꯥꯟꯅꯅ ꯂꯩꯈ꯭ꯔꯕꯅꯤ ꯅꯈꯣꯏꯒꯤꯗꯃꯛ ꯈꯨꯗꯝ ꯑꯃ ꯇꯦꯡꯒꯣꯜ ꯑꯅꯤ ꯊꯦꯡꯅꯈꯤꯕꯗ ꯕꯗꯔꯒꯤ ꯂꯥꯟꯐꯝꯗ ꯀꯥꯡꯕꯨ ꯑꯃꯅ ꯂꯥꯟ ꯁꯣꯛꯅꯈꯤꯕꯅꯤ ꯑꯜꯂꯥꯍꯒꯤ ꯂꯝꯕꯤꯗ ꯑꯗꯨꯒ ꯑꯇꯣꯞꯄꯗꯨꯅ ꯊꯥꯖꯗꯕꯁꯤꯡꯅꯤ ꯃꯈꯣꯏꯅ ꯃꯨꯁꯂꯤꯝꯁꯤꯡꯅ ꯎꯈꯤꯕꯅꯤ ꯃꯈꯣꯏꯕꯨ ꯃꯈꯣꯏꯒꯤ ꯃꯁꯤꯡꯒꯤ ꯁꯔꯨꯛ ꯑꯅꯤ ꯈꯛꯇ ꯑꯣꯏꯅ ꯃꯄꯥꯟꯒꯤ ꯃꯤꯠꯌꯦꯡꯗ ꯃꯨꯁꯂꯤꯝꯒꯤ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜꯗꯨꯅꯅꯦ ꯊꯥꯖꯗꯕꯁꯤꯡꯗꯨ ꯈꯔ ꯈꯛꯇ ꯑꯣꯏꯅ ꯍꯥꯏꯗꯤ ꯁꯔꯨꯛ ꯑꯅꯤ ꯈꯛꯇ ꯑꯣꯏꯅ ꯎꯍꯟꯈꯤꯕ ꯑꯜꯂꯥꯍꯅ ꯁꯧꯒꯠꯄꯤ ꯃꯥꯒꯤ ꯃꯇꯦꯡꯅ ꯃꯥꯅ ꯁꯧꯒꯠꯄꯤꯒꯦ ꯅꯤꯡꯕꯤꯕꯁꯤꯡꯕꯨ ꯇꯁꯦꯡꯅꯃꯛ ꯂꯩꯔꯕꯅꯤ ꯃꯁꯤꯗ ꯄꯔꯥ ꯑꯃ ꯃꯃꯤꯠ ꯄꯥꯟꯕꯁꯤꯡꯒꯤ ꯑꯗꯨꯒꯤ ꯃꯁꯤꯡꯗꯨꯒꯤ ꯗꯨꯒꯨꯅꯥꯇ ꯑꯣꯏ ꯗꯕꯜꯇ ꯑꯣꯏꯅ ꯎꯏꯌꯦꯕ ꯌꯥꯝꯗꯤ ꯌꯥꯝꯕ ꯂꯥꯛꯄꯗꯤ ꯂꯤꯁꯤꯡ ꯍꯦꯟ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯂꯥꯟꯗ ꯐꯥꯎꯗ ꯃꯇꯦꯡꯁꯤ ꯑꯜꯂꯥꯍꯒꯤ ꯇꯔꯞꯇꯩꯅꯦꯕ ꯐꯖꯍꯟꯈ꯭ꯔꯕꯅꯤ ꯃꯤꯑꯣꯏꯕꯗ ꯃꯈꯣꯏꯅ ꯄꯥꯝꯖꯕ ꯄꯣꯠꯁꯤꯡꯒꯤ ꯅꯨꯡꯁꯤꯕꯗꯨ ꯁꯤꯁꯦ ꯑꯜꯂꯥꯍꯅ ꯍꯥꯞꯈ꯭ꯔꯕ ꯄꯣꯠ ꯑꯃꯅꯤꯀꯣ ꯃꯤꯑꯣꯏꯕꯗ ꯅꯨꯄꯤꯁꯤꯡꯒꯤ ꯃꯆꯥꯅꯤꯄꯥꯁꯤꯡꯒꯤ ꯄꯩꯁꯤꯟꯗꯨꯅ ꯊꯝꯕ ꯁꯅꯥ ꯂꯨꯄꯥꯒꯤ ꯃꯄꯩꯁꯤꯡꯒꯤ ꯗꯥꯛ ꯊꯝꯗꯨꯅ ꯈꯟꯗꯣꯛꯂꯕ ꯁꯒꯣꯜꯁꯤꯡꯒꯤ ꯌꯨꯝꯁꯥꯁꯤꯡꯒꯤ ꯑꯃꯁꯨꯡ ꯑꯆꯥꯕ ꯂꯧꯕꯨꯛꯁꯤꯡꯒꯤ ꯃꯈꯣꯏꯗꯨ ꯇꯥꯏꯕꯪ ꯄꯨꯟꯁꯤꯒꯤ ꯆꯦꯡꯖꯦꯜꯅꯤ ꯑꯗꯨꯕꯨ ꯑꯜꯂꯥꯍꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯝꯂꯤꯕꯅꯤ ꯑꯐꯕ ꯍꯜꯂꯛꯐꯝꯗꯤ ꯁꯤꯁꯤ ꯍꯥꯞꯈ꯭ꯔꯕꯅꯦꯕ ꯁꯤ ꯄꯥꯝꯗꯕ ꯁꯤꯒꯤꯁꯤꯡꯁꯤ ꯄꯥꯝꯗꯕ ꯅꯨꯡꯁꯤꯗꯕ ꯃꯤꯗꯨꯗꯤ ꯑꯅꯥꯕ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯕ꯭ꯔꯦꯟ ꯕꯦꯔꯥ ꯂꯩꯕ ꯑꯣꯏꯕ ꯄꯥꯝꯐꯝ ꯊꯣꯛꯑꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯜꯂꯥꯍꯅ ꯍꯥꯞꯈ꯭ꯔꯕꯅꯤꯅ ꯑꯗꯨꯕꯨ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯗꯨꯅꯗꯤ ꯍꯦꯟꯅ ꯐꯩꯌꯦꯅ ꯑꯜꯂꯥꯍꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯑꯜꯂꯥꯍꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯝꯂꯤꯕꯅꯤ ꯑꯐꯕ ꯍꯜꯂꯛꯐꯝꯗꯤ ꯍꯥꯏꯌꯨ ꯑꯩꯕꯨ ꯇꯥꯛꯎꯔꯥ ꯅꯈꯣꯏꯗ ꯃꯈꯣꯏꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕꯗꯨ ꯑꯜꯂꯥꯍꯕꯨ ꯀꯤꯖꯕꯁꯤꯡꯒꯤꯗꯤ ꯂꯩꯔꯦ ꯃꯈꯣꯏꯒꯤ ꯔꯕꯀꯤ ꯃꯅꯥꯛꯇ ꯍꯩꯀꯣꯜꯁꯤꯡ ꯃꯈꯣꯏꯗꯨꯒꯤ ꯃꯈꯥꯗ ꯇꯨꯔꯦꯜꯁꯤꯡ ꯆꯦꯟꯕ ꯃꯇꯝ ꯆꯨꯞꯄ ꯃꯈꯣꯏꯅ ꯂꯩꯖꯔꯒꯗꯕ ꯃꯗꯨꯗ ꯁꯦꯡꯗꯣꯛꯂꯕ ꯂꯣꯏꯅꯕꯤꯁꯤꯡ ꯑꯃꯁꯨꯡ ꯑꯜꯂꯥꯍꯅ ꯄꯦꯟꯕꯤꯕꯒ ꯂꯣꯏꯅꯅ ꯑꯜꯂꯥꯍꯗꯤ ꯎꯕꯅꯤ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯕꯨ ꯁꯤꯒꯤꯁꯤꯅꯦꯕ ꯑꯥꯗ ꯄꯟꯊꯨꯡꯐꯝ ꯍꯜꯂꯛꯐꯝ ꯑꯐꯕ ꯂꯩꯔꯕꯅꯤ ꯍꯥꯏꯕꯗꯨꯗꯅꯦ ꯂꯩꯕ ꯄꯣꯠ ꯃꯌꯥꯝ ꯈꯔ ꯍꯥꯏꯔꯦꯗꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯔꯤꯖꯋꯥꯟꯁꯤꯁꯨ ꯂꯩꯔꯕꯅꯦ ꯔꯤꯖꯋꯥꯟ ꯍꯥꯏꯗꯤ ꯑꯜꯂꯥꯍꯒꯤ ꯑꯌꯥꯕ ꯑꯜꯂꯥꯍꯒꯤ ꯔꯤꯖꯋꯥꯟ ꯑꯜꯂꯥꯍꯒꯤ ꯈꯨꯁꯤ ꯁꯥꯎꯕ ꯍꯥꯏꯁꯤ ꯕꯤꯔꯩ ꯂꯩꯔꯕ ꯖꯅ ꯑꯜꯂꯥꯍꯅ ꯁꯥꯎꯔꯔꯣꯏꯕ ꯌꯥꯕꯤꯔꯕ ꯑꯜꯂꯥꯍꯅ ꯔꯥꯖꯤ ꯑꯣꯏꯗꯅ ꯑꯗꯨꯝ ꯂꯩꯔꯕꯅꯦꯕ ꯖꯅꯠꯇ ꯂꯩꯕ ꯃꯤꯁꯤꯡꯗꯨꯒꯤꯗꯣ ꯀꯔꯝꯕ ꯃꯤꯁꯤꯡꯅꯣ ꯂꯩꯒꯗꯧꯔꯤꯁꯤ ꯃꯈꯥꯗ ꯍꯥꯏꯔꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕꯗꯤ ꯑꯗꯨ ꯅꯠꯇ꯭ꯔꯣ ꯑꯜꯂꯥꯍꯅ ꯌꯥꯔꯗꯤ ꯂꯣꯏ ꯐꯪꯒꯗꯕ ꯅꯠꯇ꯭ꯔꯣ ꯃꯈꯣꯏꯗꯨꯅ ꯍꯥꯏꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯕ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏ ꯊꯥꯖꯔꯦ ꯑꯗꯨꯅ ꯀꯣꯛꯄꯤꯌꯨ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯏꯔꯥꯜꯁꯤꯡ ꯑꯃꯁꯨꯡ ꯀꯟꯕꯤꯌꯨ ꯑꯩꯈꯣꯏꯕꯨ ꯃꯩꯒꯤ ꯗꯟꯗꯤꯗꯒꯤ ꯁꯨꯃꯥꯏꯅ ꯍꯥꯏꯖꯔꯤꯕ ꯀꯥꯡꯕꯨꯗꯣ ꯊꯥꯁꯨ ꯊꯥꯖꯔꯦꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯨꯋꯥꯁꯨ ꯇꯧꯔꯤꯕ ꯑꯩꯈꯣꯏꯕꯨ ꯀꯣꯛꯄꯤꯌꯨꯅ ꯃꯩꯗꯨꯗꯒꯤ ꯀꯟꯕꯤꯌꯨꯅꯁꯨ ꯍꯥꯏꯔꯤꯕ ꯈꯥꯡꯖꯕꯁꯤꯡ ꯃꯈꯥꯗ ꯍꯥꯏꯊꯔꯤ ꯂꯣꯏꯗ꯭ꯔꯤ ꯁꯕꯔ ꯇꯧꯕꯁꯤꯡꯗꯨꯅꯤ ꯈꯥꯡꯖꯕꯁꯤꯡ ꯑꯆꯨꯝꯕ ꯉꯥꯡꯕꯁꯤꯡ ꯍꯥꯏꯕ ꯏꯟꯕꯁꯤꯡ ꯁꯕꯔꯁꯨ ꯇꯧꯔꯦ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄꯗ ꯀꯩꯒꯨꯝꯕ ꯗꯁꯥ ꯑꯃ ꯇꯥꯔꯛꯄꯗ ꯃꯤꯅ ꯋꯥ ꯉꯥꯡꯉꯁꯨ ꯈꯨꯝꯅꯗ꯭ꯔꯦ ꯈꯨꯗꯥꯡ ꯇꯥꯈꯠꯇ꯭ꯔꯦ ꯃꯨꯅꯥꯖꯔꯥ ꯇꯧꯅꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯑꯆꯨꯝꯕ ꯉꯥꯡꯕ ꯍꯥꯏꯗꯤ ꯑꯦꯅꯤ ꯃꯐꯝꯗ ꯕꯕꯥ ꯑꯣꯏꯒꯦꯔꯥ ꯏꯃꯥ ꯑꯣꯏꯒꯦꯔꯥ ꯄꯨꯊꯧ ꯑꯣꯏꯒꯦꯔꯥ ꯑꯩꯒꯤ ꯈꯥꯟꯗꯥꯟ ꯑꯣꯏꯒꯦꯔꯥ ꯑꯩꯉꯣꯟꯗ ꯁꯣꯛꯀꯗꯕ ꯑꯣꯏꯒꯦꯔꯥ ꯑꯆꯨꯝꯕ ꯉꯥꯡꯕ ꯑꯗꯨꯗꯒꯤ ꯍꯥꯏꯕ ꯏꯟꯕꯁꯤꯡ ꯑꯜꯂꯥꯍꯒꯤ ꯑꯌꯥꯠꯅꯦꯕꯨ ꯍꯥꯏꯔꯗꯤ ꯈꯨꯗꯛꯇ ꯍꯦꯛꯇ ꯄꯥꯡꯊꯣꯛꯄ ꯀꯣꯏꯗꯅ ꯊꯦꯛꯇꯅ ꯂꯩꯇꯕ ꯑꯦꯍꯀꯥꯝꯗꯤ ꯏꯐꯣꯡ ꯐꯣꯡꯕ ꯑꯦꯍꯀꯥꯝꯗꯤ ꯂꯣꯏ ꯈꯪꯉꯦꯗꯅ ꯑꯗꯨꯗꯒꯤ ꯑꯜꯂꯥꯍꯒꯤ ꯂꯝꯕꯤꯗ ꯈꯔꯆ ꯇꯧꯕꯁꯤꯡ ꯑꯃꯁꯨꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯕꯁꯤꯡ ꯇꯥꯖꯨꯗ ꯁꯣꯟꯕꯁꯤꯡ ꯇꯥꯖꯨꯗ ꯑꯣꯏꯔꯣ ꯐꯖꯔ ꯑꯣꯏꯔꯣ ꯁꯤꯒꯤꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯄꯣꯠꯅꯤ ꯁꯤ ꯈꯟꯊꯒꯗꯕꯅꯤ
ꯑꯆꯨꯝꯕ ꯉꯥꯡꯕꯁꯤꯡ ꯍꯥꯏꯕ ꯏꯟꯕꯁꯤꯡ ꯁꯤꯗ ꯈꯥꯡꯖꯕꯁꯤ ꯇꯣꯏꯅ ꯂꯥꯛꯇ꯭ꯔ ꯁꯕꯔ ꯇꯧꯕ ꯍꯥꯏꯔꯁꯤ ꯁꯕꯔꯁꯤ ꯇꯧꯕ ꯉꯝꯗꯦꯕ ꯑꯗꯨꯅꯅꯦꯕ ꯑꯩꯈꯣꯏꯅ ꯈꯨꯝꯅꯔꯤꯁꯤ ꯈꯨꯗꯥꯡ ꯇꯥꯈꯠꯅꯔꯤꯁꯤ ꯍꯦꯛꯇ ꯃꯨꯅꯥꯖꯔꯥ ꯄꯨꯊꯣꯛꯅꯔꯁꯤ ꯗꯂꯤꯜ ꯃꯌꯥꯝ ꯑꯃ ꯀꯩꯗꯧꯅꯗꯅ sida marakta kainom hayoge yamna siga chana ba poina ma kari ekoi maulana maududi do maulana natro masi abul ala maududi se mana matamam da chauba ko alim singa munazara ama tawbagi munazara na te mana masak na ba alim mamda ibani kita ikhtilaf layer do khena ripsing do kita ibani khakta unaraga wari sana sena hairu ba mana aina phongdok ning usoi thamam ge nang phongdok ning su thamadu ba ingna tapna fazana ibani khakta phama wari sa chen hairu do na hujiki maur bisina munazara tawse haibena te hujiki maur bisina ne heta masjid la thokre mic ta sumaina aiga ma maududi ga ngasi phamna dori mayam lakpiyu ajina kom tha do piraga lakpiro ngasi ma ga aiga munazara tawndore na elan chatram rota chatram masjid ta mic ta ta paidan laudna to de mana pausi tare sumaina elan tawkre na maududi na ta kwande mana amakka mi si mi tharaga nadaraga ma unaraga mi maur bidra hairo re maur sabna sai la thokhib tu sumaina amka la thopiro maududi du ngamdana chen gre aina ngam horen la thopi kro adumaina amko la thol la lo chin ki hathida magi ma quran da adugi matik mana quran sigi matang da pirami pa ekoi kutuba se kutuba en leibani ngasi foda topa gi theng nadri ba gi adugi wadi quran se da hak soiba masu mi ni soiba mayam yawrum ba yai india gi pakistan gi ulama khudima na matamdure yawrum ji pausu si da matum de ma bu thagat ba mo yawte kali to mapandadi ikhtilaf wa ma yaw mayam yaw manungdadi thagale mani si heba mala abul hasan ali nadui do apawani dana santi gi mana po pangri me ba ni do adugi mi duna ko kari na hawi na da ma si mai hai mai do apaboina hai me mai di wai di ma ai sama ta hol ji mana ada bombele gi da ma ba to ma mai si da gi hai mai si talim yapta kan haron si da mutadi mai si yang kan mai tarjuma si ya hai quran cinema kan nam lo ya dra mar hai da law na so hai man hai ai do hai de si adugi potu ne sabar si hai de ge phong bun dai de makha ge se na ma try point si adu photo paudam mai mi sina adu mai la thok pe wali le pudu tani man tam ni kidra chen krenum hai tan la tramina la thopo jamana re man hai krundi adu gidu yanna maru oiba podam na harau be me ba da ai ngambe ta na mina sakhini allana madudi laitabani lai amattamanatana amasung asumna sakhini farista sing amasung gyan leiba singna chetna lebladuna chumba wayelda chumba wayel se lagi wayel se khai chumdo tani allah khaten hai allah ma sasu sakhi hoye punamang sakhi hoye pole ise khoi do hujal allah hai ise khoi chetna lepadam natra allah na hai ba ayat sida allah ge ayat se khoi chetna lepadam hai do oida me hai do rodi khoi do ko me vera chela kana hai do rodi laitabani lai amattamanatana madi pangal baduni asing baduni aduna mana hai ba ayat sing khoi chetna pai ga tasengna dharma hai badu allah ge manaktadi islam khaktani islam edi heda hujik mayamna lan ohliba gair singna natragana islam sigi da attack tawna mo honariba mi singna lan ohliba islam do maming khakta khangmoina arth su khangdarida adi islam edi shanti gi peace ki kharam na scholar kharam na edi sanatan sisu arbi da halapada islam tai hai adi allah da heta surrender tawba mapu amu hakta ngaira ba lai do adu mana hairiba
ꯃꯥꯒꯤ ꯀꯤꯇꯥꯕ ꯃꯥꯒꯤ ꯑꯌꯥꯠꯇꯨꯗ ꯈꯨꯗꯛꯇ ꯁꯦꯔꯦꯟꯗꯔ ꯇꯧꯕ ꯀꯣꯛ ꯅꯣꯟꯕ ꯃꯥꯅ ꯍꯥꯏꯔꯗꯤ ꯂꯣꯏꯔꯦ ꯁꯤ ꯆꯠꯂꯗꯝꯅꯦ ꯃꯇꯝꯗꯨ ꯑꯣꯏꯅ ꯑꯔꯕꯤꯗ ꯑꯜꯂꯥ ꯍꯥꯏꯔꯦ ꯑꯗꯨ ꯃꯥꯒꯤ ꯂꯣꯟꯗ ꯀꯧꯅꯤꯡꯕ ꯂꯣꯟ ꯏꯁꯣꯔꯕꯨ ꯍꯥꯏꯔꯁꯨ ꯑꯗꯨ ꯑꯃꯗꯨꯇꯅꯦꯕ ꯑꯇꯩ ꯀꯅꯥꯝ ꯂꯩꯇ꯭ꯔꯦ ꯃꯄꯨ ꯍꯥꯏꯔꯁꯨ ꯃꯄꯨꯗ ꯃꯌꯥꯝ ꯃꯃꯤꯡ ꯃꯔꯣꯟꯗꯗꯤ ꯈꯦꯠꯅꯔꯤꯕ ꯑꯗꯨꯏ ꯃꯄꯨꯗꯣ ꯑꯗꯨꯅ ꯍꯥꯏꯕꯗꯨ ꯆꯤꯡꯉꯨ ꯂꯥꯏꯕꯨ ꯍꯥꯏꯔꯣ ꯑꯗꯨꯅ ꯍꯥꯏꯕꯗꯨ ꯈꯨꯗꯛꯇ ꯍꯦꯛꯇ ꯏꯟꯕꯗꯨ ꯑꯗꯨ ꯏꯁꯂꯥꯝ ꯙꯔꯃ ꯆꯠꯄ ꯃꯨꯁꯂꯤꯝ ꯍꯥꯏꯔꯁꯤ ꯂꯥꯏꯔꯤꯛ ꯐꯪꯈꯤꯕꯁꯤꯡꯗꯨꯅ ꯃꯣꯠ ꯈꯦꯅꯈꯤꯕ ꯅꯠꯇꯦ ꯃꯈꯣꯏꯗ ꯒ꯭ꯌꯥꯟꯗꯨ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯅꯠꯇꯅ ꯑꯍꯂꯦ ꯀꯤꯇꯥꯕꯁꯤꯡꯅ ꯃꯣꯠ ꯈꯦꯅꯔꯤꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯅꯠꯇꯦ ꯒ꯭ꯌꯥꯟ ꯂꯥꯛꯑꯕ ꯂꯥꯏꯔꯤꯛ ꯐꯪꯉꯕ ꯃꯇꯨꯡ ꯑꯌꯥꯠ ꯐꯪꯉꯕ ꯃꯇꯨꯡꯗ ꯌꯥꯔꯣꯏ ꯁꯤꯡꯉꯥꯏꯀꯣ ꯊꯧꯔꯝ ꯇꯧꯅꯕꯗ ꯌꯥꯎꯔꯛꯀꯅꯤ ꯃꯈꯥꯗ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯀꯂꯛ ꯌꯦꯡꯊꯤꯅꯕꯗ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤ ꯑꯥꯂꯤꯝꯅ ꯍꯥꯏꯔꯤꯁꯤꯅ ꯆꯨꯝꯃꯤ ꯋꯥꯔꯜ ꯄꯨꯝꯕꯁꯤ ꯑꯥꯗꯩ ꯑꯍꯂꯦ ꯀꯤꯇꯥꯕꯁꯤꯡꯗꯩ ꯆꯠꯅꯔꯛꯏꯅꯤ ꯂꯣꯏꯐꯥꯎ ꯇꯧꯔꯗꯕꯅꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯅ ꯊꯥꯖꯗ꯭ꯔꯕ ꯑꯜꯂꯥꯍꯒꯤ ꯑꯌꯥꯠꯁꯤꯡꯕꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯍꯗꯤ ꯌꯥꯡꯕꯅꯤ ꯍꯤꯁꯥꯕ ꯇꯧꯕꯗ ꯁꯤ ꯑꯍꯂꯦ ꯀꯤꯇꯥꯕꯁꯤꯡꯗ ꯑꯌꯥꯠ ꯌꯧꯔꯛꯑꯦ ꯃꯇꯨꯡꯗ ꯑꯍꯂꯦ ꯀꯨꯔꯥꯟꯗꯁꯨ ꯑꯌꯥꯠ ꯌꯧꯔꯛꯑꯦ ꯑꯍꯂꯦ ꯏꯟꯖꯤꯜꯗꯁꯨ ꯑꯌꯥꯠ ꯌꯧꯔꯛꯑꯦ ꯑꯍꯂꯦ ꯇꯧꯔꯥꯠꯀꯤ ꯃꯤꯗꯁꯨ ꯑꯌꯥꯠ ꯌꯧꯔꯛꯑꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯂꯧꯁꯤꯡꯁꯨ ꯐꯪꯕ ꯃꯇꯨꯡꯗ ꯈꯦꯠꯅꯔꯦ ꯀꯂꯛꯅꯕꯗꯒꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯈꯣꯏꯅ ꯈꯦꯠꯅꯔꯁꯤ ꯀꯗꯥꯏꯗꯅꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯜꯂꯥꯍꯅ ꯊꯥꯖꯗꯕꯁꯤꯡ ꯍꯥꯏꯔꯛꯏꯁꯤ ꯑꯜꯂꯥꯍꯒꯤ ꯑꯌꯥꯠꯄꯨ ꯊꯥꯖꯗ꯭ꯔꯕ ꯑꯌꯥꯠꯁꯤꯡꯕꯨ ꯍꯥꯏꯔꯛꯏꯁꯤ ꯑꯗꯨ ꯃꯣꯏꯅ ꯊꯥꯖꯗ꯭ꯔꯤꯁꯨ ꯍꯧꯖꯤꯛ ꯄꯨꯊꯣꯛꯏꯗꯨ ꯑꯩꯒꯤ ꯃꯨꯐꯇꯤ ꯁꯣꯝꯒꯤ ꯑꯩꯒꯤ ꯑꯃꯤꯔꯅ ꯑꯩꯒꯤ ꯏꯃꯥꯝꯅ ꯍꯥꯏꯔꯤꯁꯦ ꯁꯤꯁꯤꯅ ꯍꯦꯟꯅ ꯆꯨꯝꯃꯦꯕ ꯑꯥꯔꯊꯁꯤ ꯁꯤꯒꯤ ꯇꯐꯁꯤꯔꯁꯤ ꯌꯦꯡꯉꯣ ꯁꯤꯗ ꯁꯥꯅꯤ ꯅꯨꯖꯨꯜ ꯀꯩꯀꯩ ꯄꯤꯔꯤꯕ ꯇꯥꯔꯤꯛ ꯑꯗꯨ ꯑꯗ ꯖꯩꯐ ꯑꯝꯇ ꯌꯥꯎꯗ꯭ꯔꯦꯕ ꯑꯃꯗꯨꯅ ꯍꯥꯏ ꯑꯁꯣꯝꯒꯤꯗꯨꯅ ꯑꯩ ꯌꯥꯗꯦ ꯃꯥꯏꯁꯤ ꯄꯨꯡꯁꯣꯏ ꯁꯣꯏꯔꯦ ꯀꯨꯔꯥꯟꯗꯕꯨꯗꯤ ꯌꯥꯎꯔꯤꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯄꯨꯔꯥ ꯒꯨꯝꯔꯥ ꯑꯣꯏꯔꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯣꯝꯒꯤꯁꯤꯅ ꯑꯗꯨꯏꯗꯨꯅꯤ ꯊꯥꯖꯗꯕ ꯍꯥꯏꯁꯤ ꯁꯤꯗ ꯑꯜꯂꯥꯍꯅ ꯁꯤ ꯑꯩꯒꯤ ꯃꯣꯠꯅꯤꯀꯣ ꯑꯗꯨ ꯌꯦꯠꯂꯤꯕ ꯀꯥꯡꯕꯨꯗꯨ ꯑꯗꯨꯒꯤꯗꯨꯅꯦꯕ ꯁꯤꯗ ꯊꯥꯖꯗꯕꯅ ꯍꯥꯏꯔꯤꯁꯤ ꯃꯃꯩ ꯗꯂꯤꯜ ꯂꯥꯛꯑꯃꯇꯨꯡꯗ ꯇꯣꯔꯁꯨ ꯍꯥꯏꯕ ꯅꯠꯇꯅ ꯂꯩꯇꯕ ꯑꯗꯨꯅ ꯃꯈꯣꯏꯅ ꯅꯪꯉꯣꯟꯗ ꯃꯔꯩ ꯌꯦꯠꯂꯕꯗꯤ ꯔꯁꯨꯜ ꯁꯜꯂꯝꯗꯅꯤ ꯃꯇꯝꯗꯨꯗ ꯍꯥꯏꯔꯤꯁꯤ ꯍꯧꯖꯤꯛ ꯀꯨꯔꯥꯟ ꯄꯥꯏꯔ ꯆꯠꯂꯤ ꯃꯤꯗꯨꯗ ꯃꯔꯩ ꯌꯦꯠꯂꯕꯗꯤ ꯍꯥꯏꯌꯨ ꯑꯩꯗꯤ ꯂꯨꯛꯊꯖꯔꯦ ꯏꯃꯥꯏꯁꯤ ꯑꯜꯂꯥꯗ ꯑꯃꯁꯨꯡ ꯑꯁꯨꯝꯅ ꯇꯧꯔꯦ ꯂꯥꯟ ꯍꯥꯏꯕ ꯑꯥꯌꯠꯁꯤꯗ ꯑꯩꯗꯤ ꯌꯥꯔꯦ ꯑꯩꯒꯤ ꯇꯨꯡ ꯏꯟꯕꯁꯤꯡꯅꯁꯨ ꯑꯩ ꯇꯨꯡꯏꯟꯕꯁꯤꯡꯅꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯍꯥꯏꯌꯨ ꯂꯥꯏꯔꯤꯛ ꯄꯤꯈ꯭ꯔꯕꯁꯤꯡꯗꯨꯗ ꯑꯃꯁꯨꯡ ꯏꯕ ꯄꯥꯕ ꯍꯩꯖꯗꯕꯁꯤꯡꯗꯨꯗ ꯅꯈꯣꯏꯁꯨ ꯑꯁꯨꯝꯅ ꯆꯪꯖꯕ꯭ꯔꯥ ꯅꯈꯣꯏꯁꯨ ꯁꯨꯝꯕ ꯃꯨꯁꯂꯤꯝꯁꯨ ꯑꯣꯏꯕ꯭ꯔꯥꯕ ꯑꯩꯅ ꯁꯨꯝꯅ ꯅꯈꯣꯏꯁꯨ ꯑꯣꯏꯒꯦꯔꯥ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯌꯣ ꯑꯩꯅ ꯑꯁꯂꯃꯨ ꯃꯈꯣꯏ ꯑꯣꯏꯔꯦ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯆꯪꯖꯔꯕꯗꯤ ꯃꯈꯣꯏꯗꯨ ꯂꯝꯖꯤꯡꯕꯤꯔꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯩꯊꯣꯛꯈ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤꯗꯤ ꯄꯥꯎ ꯌꯧꯍꯟꯕ ꯈꯛꯇꯅꯤ ꯑꯜꯂꯥꯍꯗꯤ ꯎꯕꯅꯤ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯕꯨ ꯁꯤꯗ ꯁꯦꯡꯅ ꯁꯤꯁꯨ ꯌꯥꯎꯔꯦꯕ ꯁꯥꯍꯥꯕꯥꯏ ꯀꯦꯔꯥꯝ ꯔꯁꯨꯜꯒꯤ ꯊꯧꯗꯣꯛꯅꯦꯕ ꯎꯠꯂꯤꯁꯤ ꯅꯠꯇ꯭ꯔꯥ ꯔꯁꯨꯜꯅ ꯆꯪꯉꯤꯕ ꯑꯗꯨꯃꯥꯏꯅ ꯁꯥꯍꯥꯕꯥꯏ ꯀꯦꯔꯥꯝꯁꯨ ꯀꯨꯔꯥꯟꯗꯨꯗ ꯆꯪꯈ꯭ꯔꯦꯕ ꯑꯜꯂꯥꯍꯒꯤ ꯑꯌꯥꯠꯇꯨꯗ ꯑꯗꯨ ꯃꯈꯣꯏꯅ ꯆꯪꯉꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯆꯪꯒꯗꯕ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯕꯦꯔꯥ ꯆꯦꯟꯒꯅꯤ ꯃꯈꯣꯏꯅ ꯀꯔꯝꯕ ꯀꯔꯤ ꯍꯤꯁꯇ꯭ꯔꯤꯒꯤ ꯂꯥꯏꯔꯤꯛ ꯂꯩꯔꯝꯕꯅꯣꯕ ꯃꯈꯣꯏꯗ ꯀꯔꯝꯕ ꯍꯗꯤꯁ ꯂꯩꯔꯝꯕꯅꯣꯕ ꯀꯔꯝꯕ ꯑꯗꯨ ꯂꯩꯅꯒꯅꯨ ꯊꯥꯗꯣꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇꯦ ꯁꯥꯍꯥꯕꯥꯏ ꯀꯦꯔꯥꯝꯗ ꯀꯔꯝꯕ ꯂꯥꯏꯔꯤꯛꯅꯣꯕ ꯏꯕ ꯄꯥꯕ ꯍꯩꯇꯕ ꯑꯍꯩꯕꯁꯨ ꯃꯇꯝꯗꯨꯗ ꯃꯈꯣꯏꯗ ꯀꯔꯝꯕ ꯂꯥꯏꯔꯤꯛ ꯑꯇꯣꯞꯄ ꯁꯤꯟꯅꯈꯤꯕꯅꯣ ꯀꯨꯔꯥꯟꯁꯤ ꯅꯠꯇꯕ ꯀꯨꯔꯥꯟꯁꯤ ꯅꯠꯇꯕ ꯃꯈꯣꯏꯅ ꯆꯪꯈ꯭ꯔꯤꯕ ꯑꯗꯨꯃꯥꯏꯅ ꯆꯪꯒꯗ ꯅꯠꯇ꯭ꯔꯗꯤ ꯕꯦꯔꯥ ꯆꯤꯡꯒꯅꯤ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯍꯒꯤ ꯑꯌꯥꯠꯁꯤꯡꯕꯨ ꯊꯥꯖꯗꯕꯁꯤꯡ ꯑꯃꯁꯨꯡ ꯅꯕꯤꯁꯤꯡꯕꯨ ꯑꯆꯨꯝꯕ ꯌꯥꯎꯗꯅ ꯍꯥꯠꯄꯁꯤꯡ ꯑꯃꯁꯨꯡ ꯃꯤꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯋꯥꯌꯦꯜ ꯆꯨꯝꯅ ꯆꯠꯅꯕ ꯍꯥꯏꯕꯁꯤꯡꯕꯨ ꯍꯥꯠꯄꯁꯤꯡꯗꯨ ꯃꯈꯣꯏꯗꯨꯗ ꯄꯥꯎ ꯄꯤꯌꯨ ꯆꯩꯅꯥ ꯂꯩꯔꯕ ꯗꯟꯗꯤ ꯃꯤꯁꯤꯡꯁꯤ ꯆꯨꯝꯅ ꯆꯠꯅꯕ ꯑꯜꯂꯥꯍꯒꯤ ꯑꯌꯥꯠꯁꯤꯗ ꯆꯨꯝꯅ ꯆꯠꯅꯕꯒꯤ ꯑꯜꯂꯥꯍꯒꯤ ꯑꯌꯥꯠꯁꯤꯗ ꯆꯪꯉꯛꯅꯕ ꯑꯗꯨꯒꯤꯁꯨ ꯍꯥꯠꯄ ꯃꯤꯗꯨꯁꯨ ꯔꯁꯨꯜꯁꯨ ꯍꯥꯠꯄ ꯃꯤꯁꯨ ꯑꯗꯨꯒꯤꯁꯤꯡꯗꯨ ꯄꯥꯎ ꯄꯤꯔꯣꯕ ꯃꯈꯣꯏꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯗꯟꯗꯤ ꯆꯩꯅꯥ ꯂꯩꯔꯕ ꯗꯟꯗꯤ ꯗꯨꯅꯤꯌꯥꯁꯤꯗꯁꯨ ꯑꯣꯏꯔꯕ ꯌꯥꯏ ꯑꯈꯦꯔꯠꯇꯗꯤ ꯁꯣꯏꯗ꯭ꯔꯦ ꯁꯤ